Kamjong district ki Kultu village ta attack tawduna miyoi ani hatkre yum tara manga mai thakre Narendra Modi na laiba asigi khwaidiki sangba Prime Minister oirakpagi BJP gi MLA kayana harawu phongdokpa amasung laisang da finance setuna lai kurumnari ngaida irang asum hengalakpadagi Manipur de loigadawre Kuki terrorist saina fakiba naga taruki tawa yautraba haksang Jenims ki mok yaukraba matung ngasi ayu anganbagi pung nipan makhairom tarakpada Kamjong district ki Indo-Myanmar border ga tainabada laiba Kultu village ta sakangdaba saina attack toroktuna miyoi ani hatkre aduga kul adugi yum tara manga rom mai thadok lamle mafam aduda lairamba miyam lajana khre hairi laikidraba miyoi ani adude letmelun haukip sai kuntra manga apokpa sonsai haukip amasung lunminthang haukip sai kurumdoi apokpa laikidraba thangko haukip kawi makoi anima Kultu village tagi ngaktani thaudo aduda atopa kunja ani amasu aso apanangki soklaba miyoi ani adude jangkhomang sahi kunipan apokpa yangkolon amade kamillan sahi kuntaret apokpa laikidraba tenpauni asokpa ani ado manak nakpa hostel da bukhatuna laikanari thaudo aduga mari lainana social media platform singda thagat narakpa video footage singda asiba haksang ani gi manungda amadi Macha ado maina sakpagi saktam uba fangki aduga atopa asiba haksang amana manak nakpa mafam amada Nongmaina palaba matungda upna taraga laiba utki Nongmai kapsindra kul aduda attack taropa matam aduda nupi angang singdi hanadagi hauna attack taropa yai haibagi sinaba laibana kul adudagi thaidoklaga lainakhrei tangai fadana kul adu sanabagi damak makoi kharakhak laihobani tanja aduda masing yalaba miyoi kayamarom sangsilaklaga kul aduda maikai kayadagi nongmai kapsilakhi amasung yumsing adu matang mai tharakibani hairi Police na phongdorokpagi matung inna attack adu kanana satharakibano haiba hojik phawbagi oina sapsana khangmangamdri thaudo asige matangda security forces na investigation sathaba hokibaga lonana akoibada thi humbagi thabak sathaba hokre Bharatian Nyaya Sanhitya VNS 2023 gi tongan bar provision singi makada sumoto case ama register tawre hairi authority singna senariba miyoi singi masak maming khanglaga phanaba tharang lokhatli Makatana pamdaba thaudok sing toroktanaba thaudok thopamda ahenba security force sing thajinkre tongan ba security agency singna ing tapa phibam hanjin hanaba thaurang kaya lokhalabasu Manipur gi tongan mafam singda pamdaba thaudok sing leptana thorokle panba yabade matam kharagi mamangda Myanmar romdagi naronda sangsilakpa Burma da west tawba KNAB gi kedar singna kul ahumda attack torokhiba laikhrabani haiba kul sing adudi Z Soro Namli amasong Wangli village tane Z Choroge oinadi yumpum namak mai thadoklamki sumnatagi kul adugi search amakhaktamak karimata tawdana thamlamki bani hairi Search operation da ukrulgi haurei ka phung singsang da saramba bunker tara taruk thugai khre kulai kayasu phagat khre hairi Military juntana landarakpadagi Myanmarist Kuki Lishing kaya Manipur da chansilakle Myanmar gi military juntana sangai gi tamu amasung kale town ga lonaba mafamda akanba attack satharakpadagi Myanmari Kuki Lishing kaya maro Manipur romda chansilakle junta gi masing yalo balanmi singna nakal ani dagi attack satharakraba matungda Manipur gi Gamphajwal ga thangna badalaiwa PDF ki asoba camp ama mai thakre tamu town gi Kanan village amasung Khampat town da lairamba miyoi Lishing kaya maro ngamkhai lantoktuna Manipur da chansilakibani hairi attack satharakhiba juntana tamugi Nanmuntar village loksan khre hairi US ke attack ta Indian seller ahum Sire Strait of Hormuz ta United States na commercial oil tanker amada satharakhiba attack ta India gi crew member ahum Sire haina Reuters ki report amana phongdokle crew member kunipan tongba oil tanker adana Oman manak yoksalakpada US na attack satharakhibani oil tanker da tongba miyoi kunipan gi manungda maridi India masani Forward Cement Union of India gi General Secretary Manoj Yadav na phongdokhibada laikidraba crew member sing ado Himachal Pradesh Uttar Pradesh amadi Andhra Pradesh tagi ni hairi US Central Command na phongdoropagi matung inadi oil tanker ado athingba thugairaga sangsilakpadagi US military na attack sathakibani Iran dagi putoroppa thau international market ta lehaunabo honarakpagidamak
US military na oil tanker aduda attack chathakibani haina official sina phongdokhi